ngarang numidang BJP gi MLA kunrom na saruk yaduna anoba lenga ama semnaba mifam pangthokre Chief Minister oiramba N Birena Chief Minister pham thadokraba matung Manipur da President rule thamjilakpa tha ahum henjilakki bagaloinana lamdam asinda thokliba thodok wathok sing amadi haujuk phawba lenga ama semba ngamdana lairiba sigi matangda ngarang numidang BJP khaktagi oiba MLA singi mifam ama pangthoktuna wa khana khre haidi kanglipaki merana phangba paw ki source amagi matung inadi ngarang numidang pung taruk taba matamda nauria pakhang lakpa kendra gi manung channa langthabal phura makhongda leba sumthang sana pungda BJP gi MLA singi oiba mifam ama pangthokhibani haidi numidang pung tara henba phawba pangthokhiba mifam adada BJP gi MLA singi manungda MLA kon saruk yakhe aduga MLA kharana mifam adu saruk yanaba thorang toramlabasu khudaki oiba tangai fadaba chinba leba maramna oiraga saruk yakhide haidi pawgi source asina makha taribadi BJP gi MLA sing aduna maru oiba lamdam asigi miyamna MLA singi mafamda kari kanama yeng thamlei miyamna MLA singbu kari tawhaningli haiba wafam ahanba oina puthoktuna yamna kupna khanake haidi madugi matungda hojik lamdam asida thokliba tongan ba issue sing amadi siruliri gi paw lawba chatpa pawmi singna tongba Manipur State Transport ki bus da security na lambida thengduna changhan khidabagi matangda so kupna khanake haidi Jennings da Dr. Tamliba Singhi course fee lupa lakh ahum da hengat kibagi mayok pung humdraga ni thogi strike sanction kre Jennings da Dr. Tamliba course fee asi maram chadana lupa lakh amadagi lakh ahum da hengat kibagi mayok ta Jennings da emergency lakh thuktuna OPD amadi atai thabak thoram singpung humdraga ni thogi oiba strike tawduna khongjang sanction kre Dr. Tambagi course fee asi hanagi Dr. Singhi oinadi sahi ahumgi lupa lakh ama laurambani adubu handak sab manaba course asi gi fee asi lupa lakh ahum da hengalake adugo Dr. Singhi stipend karisu ahongba leite masi chaliba sahi asigi February thadagi khanabiyo amadi handokpiyo haiduna mari lenaba singda taksenduna lakhibani haina Residents Doctor Association of Jennings ki khongjang sangsilba Dr. Singna phongdorakle Dr. Singna tawriba strike asiga mari lenana thariba pung nipumdraga nithogi manungda kariguma positive oiba response piraktaba tarabadi hospital asigi emergency phawa yauna athengba khongjang sangsengani haina su phongdorakle ngasi nungthil sangayom pham idiga gi pukri achobada angang nupa macha ama takibadagi thiba khangdaduna leibagi photo video sing social media sing da thaganarakre makha taba paw ngai minase SSC singna thaijang khun changsin kre thaijang walpi da kapna kre CC lalhoba sing asiba sokpa yamna yauna re khulai paiba ama SSC ka kapna bada sire kaya amana casualty da emit taw kre haide mathangda aramai tengo gi Robin mangang khwairakpon wafam khara thamla kre madude leibak kaire iramjam sida Manipur thaba yadre lupa sama sendong phangna ba phadigo mapun khara yonjaba ima sing nomagi sing kg ama wan number rickshaw thawriba iselnaw singide athingba lei serui festival harau kumai sei sakpa yawa satpagide athingba leite kayada lingjen manariba lebak ningliba phurupno hubak khusi mayam haina Robin mangangna warongna thamlakle mathangda arambai tengo gi lusin purel korong anu khumana so wafam kaya thamakre madude ai amana akhangbu saraga marayet nadana hunaraga punsinba yaroido sharuk khara pangjanaraga apunba sagatpana fai haina warongna thamlakle Tangkul Nagalong na akanba warning tawrakli aujik ukrul da pangthokliba manga suba state level Sirudili festival asida sarugyana ba NS202 Imphal ukrul lambida makalamatagi ayat apan pidana ba Tangkul Nagalong na akanamong da warning tawrakli Tangkul Nagalong na thokiba statement asida festival asida sathok sasin tawriba singda makalamatagi ayat apan piroidabani masida ayat apan piriba sing adu ikai khangdaba amasong khwaidagi ka henba thong amani haina lawgani festival asida ayat apan piriba sing maduda tholakpa daita pumba masa masana pujagadabani haiki Kuki tara hat khibagi thodok lairoi dauri tha sigi tara mari da Indo Myanmar border ki Tengnaupal district ki manung chanba New Samtal ki Myanmar ga lona ba border pillar number 62 mayada Assam Rifles na Myanmar ki military junta gi mathakta lan hauriba PDF ki kadar tara hat khibagi thodok chau thorakpa yana leire thodok adu military junta gi mayopta lan hauriba pro democracy movement gi ihok sangsileba government in exile oina leireba national unity government gi maikai dagi yamna kanna yaningdaba phongdoktuna mihat adu inquiry Gadabani, leikhidre kadar tara adu National Unity Government gi arm wing oidiba People's Defense Organization gi kangbu singni border gi sayet naba leiringai da Indiana border fencing khaba gi thabak chathariba ase lep kadabani haina su khangalakre Sujanpur da maitai ga punna leminaba haiba sida thajarabadi khwaidagi pangma thawong ni haina thelamba poster lauthokre haukiba sahi 2023 gi May 3 dagi tholakiba irang asi loisenaba yamna kanna honaringai cherak asida haukiba yumsak
Sakaisa numita Churchandpur district ki tongan mafam anida. If you believe you can coexist with Meitei, you are a very special kind of stupid haina thaba poster ani thelam lei. Haideba poster ani adu amana tuibong mini secretariat mayada ama aduga atopa amuna tuibong traffic point da thelam kibane. Poster du social media da thagatnarakpadagi security force na lokthokrabasu hojuk phawba poster adu karamba organization na thelam bano haibadu kana amatana claim tawbu leitre. Thaudo asina maram oiraga Churchandpur da ne tadaba phibam ama mayoknare. Thaudo aduga mari leinana hojuk phawbugi oina kanaguma mioi amata phaba punba natraga security gi maikaidagi FIR singba amata lokhatpa leitre haidi. Army na paumi singna tongba MSD bus thinkibagi thaudo inquiry tawragani haibadagi paumi singi pen down strike suspend tawkhre. Khongjang de handoktre. Thasigi konda ukrul da pangtopa mga soba state level series festival gi damak DIPR na silaga Manipur state transport ki bus samada Pawlobo satpa media gi team ama Imphal ukrul lambi gi gwal tabi da duty taramba mari soba Maha regiment gi kangwu amana bus adu da Manipur thariba wahi adu muthatrabadi chatpa yaro haina athingba pi ki ba thodok aduga mari leinana amju amasung AGM na tongan ba warep kya lawduna governor da memorandum pisinduna madubu thabak oina onthoknaba taksin khiba aduga mari leinana thodok adu thijinnaba inquiry committee semle haina khanghalakibagi matungina matam kaktaba pen down strike ki khongjang sangsingani haina torambadu suspend tawkhre adubu paumi singna taliba demand sing adu phangdriba phawba khongjang handokpagi phirep ti leitre amju amasung AGM na lawkiba warep ki matungina ngarang nomagi oiba sintha leptuna makha taba khongjang gi matang da khanaringaida governor na secretariat gi wari sananaba invite torokpagi matungina amju amasung AGM gi oiba mehut kangbu ama chatuna governor ga wari sanakre wari sanakiba da sarkar gi maikaidagi paumi singda apan mapi kiba thodo adu thijinnaba inquiry committee ama semle madugi damak chief secretary na order amasu thokre inquiry committee asida home ge commissioner and Ashok Kumar IT ge secretary TS Kiran Kumar yauri thodo asigi matangda kumna thijilaba matung maduda kari lapses laikibano habdu yengsenba makha tana asiguma thodo asi thoktanaba suggestion amasung khongtang sing yawa report ama numit 15 ni gi manungda langkhat kadabani haibra yauri government na thokibu order du matungina paumi singna pen down strike ki khongjang sangsilamba du suspend tawkhre adumapu demand sing adu thabakta onthoktabana amju amasung AGM na lawkiba warep ki matungina state lenga amasung security force ka mari lenaba pausing boycott tawbagi khongjang di hojik phawba handokpa leitre government na sathariba inquiry committee ki report laktriba phawba amasung matik chaba action lokatriba phawba amju amasung AGM na lawkiba warep sing makha tana chanaki gari hairi panba yabadi paumi sing na taliba demand sing adugi manungda thodok aduda general singi mathakta chap chaba action lokhat kadabani haina yauribani amaromda Indian journalist union ki maikaidagi thodok adubu akana mongda condemn tawraduna thodok adu freedom of press ta atamna ikaiba pibani loinana miyamda I pau phanganbagi thabak tawriba media gi role asi namthana bahonabani journalist community singna makhogi mathau pangthokpada ayarapan amata piroidabani loinana thodok adugi matangda Manipur sarkar gi maikaidagi khudakta investigation sathaduna daita leiba singi mathakta khudakta chapchaba action lokhat kadabani Kohima press club amasung Tamil Nadu all media journalist union yauna tongan ba organization kayana thodok adubu akana mongda condemn tawrakle loinana thodok adugi matangda mapung phaba investigation sathaduna mara leiba singi mathakta matik chaba action lokhat kadabani haidi kokomi na kaukiba pung nipunipan gi general strike hokre army gi gari thatlaga kanglaipak Manipur thakre government gi media ama oiriba DIPR na silaga thasgi kun siroili festival hobo numit ki pau coverage satpa paumi kangbu amana tungliba MSD bus adu Imphal ukrul lambi gi yengang pokpi dagi khara haigalaga leiba gwal tabi da leiba mari soba Maha regiment ki kangbu amana gari da thariba Manipur hairiba wahi adu khumjindrabadi chatpa yaroi haina athingba pikhiba thodok aduga mari leinana kokomi na tongan ba demand kaya tanduna kaukhiba pung nipunipan gi general strike sathakre general strike asina maram oiraga mahausa gi punsi da sauna athingba pikre ngalingai da pau khangna da badaki khwaraman kaithel da pochai yona bohona ramba sing kaithel phambi singna thugai khre khwaraman kaithel jauna district khudimak ni leiriba karbar gi mafam sing thonglon ke lambi da tangai phodaba natana gari sing sanaki de lambi gi mafam kaya da maira pai bising amasu volunteer kya tholaktuna asarok tawriba gari sing thinki mafam khara da lambi da lakpa gari sing kanglaipak Manipur thaba poster thet ki kumbi da maira pai bising da general strike ki khongjang sangsalingai da maikai adom da lakiba army gari sing khamlaga kanglaipak Manipur thaba poster gari gi mamai da thet ki army gi maikai da gi su poster du makhoina masana phawba maira pai bising da gi lawraga thetsaba phawba yauki hiramasi ko mari leinana kokomi gi maikai da gi hairibana Manipur sarkar gi makhada leiriba mari suba Maha regiment na paumi singda sathakiba thawong maruoina bus da Manipur thariba wahi adu muthatrabadi satpa yaroi haina athingba thamkiba adu gi
ꯍꯥꯏꯕꯒꯤꯗꯃꯛ ꯒꯕꯔꯅꯔꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯗꯤꯖꯤꯄꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯧꯔꯤꯕ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤꯗꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯑꯇꯩ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯅꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯊꯥꯔꯤꯕ ꯕꯦꯅꯔ ꯂꯧꯊꯣꯛꯂꯒ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯕꯗ ꯆꯦꯟꯅꯕꯁꯤꯡ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤꯕꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯂꯧꯔꯒ ꯒꯕꯔꯅꯔꯅ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯁꯤꯡꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒꯤ ꯃꯔꯝꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯗꯕꯅꯤ ꯀꯣꯀꯣꯃꯤꯅ ꯊꯝꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪꯒꯤ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯅꯕ ꯃꯤꯌꯥꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯣꯀꯣꯃꯤꯅ ꯑꯊꯨꯕꯗ ꯂꯥꯎꯊꯣꯛꯀꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯑꯣꯏꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯀꯣꯀꯣꯃꯤꯅ ꯀꯧꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯊꯤꯡꯈꯤ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤꯒꯤ ꯀꯣꯡꯕ ꯊꯣꯡ ꯌꯥꯎꯕ ꯋꯥꯡꯈꯩ ꯂꯝꯕꯤꯒꯤ ꯌꯣꯡꯂꯥꯟ ꯂꯩꯔꯛ ꯂꯝꯕꯤꯒꯤ ꯃꯄꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤꯗ ꯎ ꯋꯥ ꯐꯩꯖꯤꯟꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯊꯤꯡꯈꯤ ꯑꯗꯨꯃꯛꯄꯨ ꯑꯦꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗꯤ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯕ ꯂꯥꯛꯄꯁꯤꯡ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯍꯥꯏꯔꯤ ꯑꯊꯧꯕ ꯅꯅꯥꯎꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯄꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ ꯍꯧꯈꯤꯕ ꯇꯥꯡ 18 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯪꯂꯩꯄꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯑꯄꯨꯟꯕ ꯌꯥꯎꯂꯣꯞꯁꯤꯡꯒꯤ ꯇꯦꯡꯒꯣꯜꯒ ꯏꯟꯗꯤꯌꯟ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ KYKLꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MYLꯒꯤ ꯄꯥꯊꯧ ꯄ꯭ꯔꯥꯏꯚꯦꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯅꯥꯎ ꯑꯦꯂꯥꯏꯁ ꯉꯝꯕ ꯆꯍꯤ 35ꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯄꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MYLꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯅꯤꯡꯇꯝ ꯌꯥꯑꯣꯜꯒꯤ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯄ꯭ꯔꯤꯄꯥꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯥꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟড ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯃꯉꯥꯜ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯌꯦꯛꯅꯕ ꯏꯟꯗꯤꯌꯥꯅ ꯀꯪꯂꯩꯄꯥꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯊꯧꯑꯣꯡꯁꯤꯡ ꯃꯌꯦꯛ ꯍꯦꯟꯅ ꯁꯦꯡꯍꯜꯂꯛꯂꯤ ꯏꯔꯝꯗꯝ ꯃꯅꯨꯡꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2025ꯒꯤ ꯄꯥꯎ ꯀꯚꯔꯦꯖ ꯇꯧꯅꯕ ꯏꯝꯐꯥꯜꯗꯒꯤ ꯆꯠꯈꯤꯕ DIPRꯒꯤ ꯄꯥꯎꯃꯤꯁꯤꯡ ꯄꯨꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯄꯦꯁꯦꯟꯖꯔ ꯕꯁꯇ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯒꯤ ꯒ꯭ꯋꯥꯜ ꯇꯥꯕꯤ ꯌꯧꯔꯝꯗꯥꯏꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯁꯤꯃꯛ ꯏꯔꯝꯗꯝ ꯑꯁꯤ ꯃꯨꯠꯄꯒꯤ ꯇꯥꯡꯀꯛ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯟꯅ ꯂꯣꯟꯅ ꯀꯪꯂꯩꯄꯥꯛ ꯊꯨꯒꯥꯏꯅꯕ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯣꯡꯅ ꯃꯨꯠꯊꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯂꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯅꯕꯁꯨ ꯅꯣꯂꯨꯛꯆꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯅꯤꯡꯇꯝ ꯌꯥꯑꯣꯜꯂꯣꯏ ꯑꯁꯤꯒꯤ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯅ ꯄ꯭ꯔꯤꯄꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯒ꯭ꯔꯦꯠ ꯑꯥꯔꯃꯤꯅ ꯆꯥꯎꯊꯣꯛꯆꯩ ꯑꯃꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜꯂꯣꯏ ꯑꯁꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ KYKL MYLꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯗ ꯄ꯭ꯔꯤꯄꯥꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯔꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯅꯪꯍꯧꯔꯤꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯑꯁꯤꯗ ꯄ꯭ꯔꯤꯄꯥꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯄꯨ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯌꯥꯇꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ